Satyabhama Patu Gisaruk Matamda, Mamangi Wari Gisaruk Hapetan Hajaram Madudi, Satyabhama Asomasum investigation Torpo Matamda, Rishi Si Marale Kang Patagi, Mayum de Paratuna Mahapo, police station, the Portuna interrogation to Hawaii. Madigi Mamanta Kiwali to Risinali Ray, Game the Sanabayo Kivani Hado, January Tada Lakani Haduna High Kivani, Maramduna, Marksu, Nihaga Unaning Wadagi, Marksu Game the Nihaga Unanavagidamata. Nihaga contact over Hawaii, Tabuta Nihadi Shula Lakide. No with the Rishina games handling a timing to the Pamalay Amazon. Mama took the Nihana Lak to the Mangon Hakiva Dogumna. Nangi, drink some Layura Hadun Hangi. Nupadi Wahi to Tarbomatamda, Rishidi Yamangai. Mama took the Masi Wahi si Takrum to Brahaduna, Nupadan Hangi. Madudigi Rishisu, Kananang Wahadunare. Madru Nupaduna Nangasi, Laborbonin ha, Nupi to Pulumba Libanine. Neha Sina Kanano Kalabrahadun Hangi. Madru Kang the Haduna Pomatamda, Neha si terrorist ne Haduna, Mahana Nehagi Burka Setpa photo Mauli, Tasin Habomatamda photo ado, Makoyi jetting the Tarakivani, Mubisigi Yam Pasadaba Mong Haitaragadi, Karigumba terrorist boy Haitaragadi, Muslim Hator Mani Havagi Mong si Uli, Bizina Neha si terrorist ne Maramaduna, Mahapo when a Lumdun Lakibasi Kuirabani, ISC Dehara Dundagi, anti-terrorist cell the Tabaktopo Misagamani Agiming, PJ Kawi Haduna. Mana Rishida Mahaki, I call it Utke. I call it the Su Jet Tarkivani. Numit Adudagi, Mahaksu Matasharaduna, Makwaki, Uncle DGP Dugu Nabalai. Hello, ma'am. Adom so numit quitting it over routine Wagadu, Tawu Matamda, Chok Taba Pabidabra, Aduga, Adomna, Tabak Adu, Hanjin Tawiki, Wataba Pamdabra, Kalaga Yambu, Karigumba Adomna Tabak 1 Halaklaga, Yam Tana Lady Sharu, Numidan Warangimata Maduda, Yam Nanuaiba, Adventure Amada, Kongdaba Pambidabra, Kariguma Pamlabadi, Adomda, Evator Hariba, Mosbeta Yoriba, Game Asi Matanga, Wafam Kartamzaki, Game Asi Malemda, Tajanaraba Game Ni Aduga, Evator Hariba, Game Asi, Game Kaktanate, Masina Adomgi, Tamoibu. Langtak Nahanba Amasung, Sarang Nahaladuna, Tamoy Pin by the Waduribani, Spin Kudingi, Flip Kudingi, Yam Nungaiba, Tanikpa Oigani, Adu Nungaibasi Masina Loidri, Mosbena Adombo, Wakal Langtak Nahanduna, Tamba Yaba game, Kaya Muksupiri, Samna Harabada, Under Bahar, Cross X, Aduga Jet X, Makoi Lunamakasi, Adongi, Choktaraba Hakchabu, Tekal Hanba game Naktani, Game Assis Hanabada Yamlai, Amasung Masida, Adongi Safety Amasung Security Busu Kanbiri, I with the international license Paraba Amasung, Matam Amad Hector, Pau Yaba customer support supiri Maramadra Mayam Su Yamna neighbor Kongchat Amada Chat Payarbra Adom the Igi promo code Kanglay 1 Haribasi Sinar Biraduna Adom Su bonus oina 34,000 Indian rupees Amasung 250 free spinasi Ahan but deposit the Pambiu registration hack Tobolobaga 250 spinasi Pangani Sumnataki click Karagi Matunda Adomna game Hoba Yaragani Aduga Mosbera Sigi Naikaibi Sigi Maholo Biu Adomna Adongi Nungtigi Hanjin Toba Tabak Adudagi Nantorak Nava Tanja Asi Mahan Biganu Amasung Pin comment Yoriba link Asida Chambiduna, Agi promo call assistant of you Aduga, Mosbetki adventure Asida Yobu. DGP do Suma Pumaduda, make Yamarunga, Wallis and Adunale, DGP the Wallis and Abamatamda, January Tada Makwagi, MP Oriba Makura, the really the bomb plant or Habi Wallis Hane, terroristing the Makwagi, really do Tugai Bigi Matangado, Tarabomatamda, Nihana January the Lakaniam Sum Hagasi, terrorist ni Haba Wapamadu Taro Patagi, Marsu Chingaba Hilaki. Wapamasi Karigumba Mahana DGP do the Haidu Taragadi, Mahasi terroristska Mari Lane have a Kankini Hydra Mahasu Pakatman Kiduna, Mahasu Makura to the Karim to Ham the Vidalaki, Madurigi de Mayum the Opomatum the Mahana Mahaki Madu on Torduna, BJ Gunava Honare, Mana Bijebu online the Lapa, Fanayam Queen and Nike, Madurigi de BJ Susange, Nan Haribo Homsinga do Lonichome, Aikarito Haribano Haduna Rishina Vijay Hangi, Adu Dragifare, Nihagananga Voice and a Kiwi Chair History Singado. I wonder when a Taro had a Vijay Hare. Nangamaga Voice Hanabagi, conversation Katanatra Mahaka, top player singer Sanabagi, conversation Chingadugi, chair history the swang on the Pirakadam Hadun Hare. Vijay Wapamadu Taro Batagi, Masu, Chingnaba Helactuna, Makwani, Voice and a Kipatuda, Karikari Yauki Haduna, Asomasum Padre Yangi, Madini Mahana Nihaga, Atopakanaga Voice and a Haduna, Asomasum Tirapo Matamda, Actor Haribanu Pasika, 20 Voice and a Bagi, Man, chair history sitting the key. Nihana Actor Haribanu Patuga, Mapamada Unanabagidamata, Makwani, Waris and Aduna Chet Adu Yawi Mong, the Urubu Matamda, Mayam Nagaki, January Tada Nihala Tuna Mapamadur Unagani Haba Wapamasi Kangadagi, Maksu Mapamadur Latuna, Actor Ganihaga Unavado, Yang Hydrolaki, Tabutabo Mapamaduda Lapomatamadi, Mahana Teneribasi, Igbasu Actor Kalunana, Mapamaduri Tolapi Mong, the Ufanki, Actor Haribanu Pasi, Nahaka, Marungi, Brainwash Torduna, terrorist Uhenbamini, Maramaduna.
ꯑꯛꯇꯔꯒ ꯏꯛꯕꯥꯜꯒ ꯂꯩꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯏꯛꯕꯥꯜ ꯑꯁꯤ ꯁꯣꯏꯗꯅ ꯇꯦꯔꯣꯔꯤꯁ ꯑꯣꯏꯔꯝꯃꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ꯫ ꯏꯛꯕꯥꯜ ꯑꯃꯁꯨꯡ ꯑꯛꯇꯔꯒ ꯇꯣꯏꯅ ꯇꯣꯏꯅ ꯎꯅꯈꯤ, ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯄꯥꯎ ꯐꯥꯎꯅꯩ ꯑꯃꯁꯨꯡ ꯑꯛꯇꯔꯅ ꯃꯉꯣꯟꯗ ꯍꯥꯏꯕꯗꯤ ꯏꯛꯕꯥꯜꯗ ꯆꯤꯊꯤ ꯑꯃ ꯄꯤꯈꯤ꯫ ꯆꯤꯊꯤ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯏꯛꯕꯥꯜꯁꯨ ꯂꯥꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯈꯣꯏꯅꯤꯅ ꯆꯠꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯔꯤꯁꯤꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯗꯨꯗꯒꯤꯗꯤ ꯏꯛꯕꯥꯜꯅ ꯆꯤꯊꯤꯗꯨ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯒꯥꯏꯔꯗꯨꯅ ꯄꯕ꯭ꯂꯤꯛ ꯗꯁꯕꯤꯟ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯤꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯦꯒꯥꯏꯔꯤꯕ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨꯕꯨ ꯈꯨꯝꯀꯠꯂꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯁꯝꯖꯤꯟꯗꯨꯅ ꯄꯥꯗꯨꯅ ꯌꯦꯡꯉꯤ꯫ ꯆꯤꯊꯤꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗꯗꯤ ꯏꯛꯕꯥꯜ ꯑꯁꯤ ꯇꯁꯦꯡꯅ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯔꯤꯁꯤꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯇ꯭ꯌꯚꯥꯃꯥꯗ ꯂꯣꯏꯅ ꯇꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯦ, ꯏꯛꯕꯥꯜ ꯑꯁꯤ ꯇꯦꯔꯣꯔꯤꯁ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯏꯁꯥꯃꯛ ꯊꯥꯖꯗꯦ, ꯑꯗꯨꯕꯨ ꯑꯩ ꯕꯤꯖꯦꯗ ꯁꯦꯒꯥꯏꯔꯕ ꯆꯦ ꯑꯗꯨ ꯃꯉꯣꯟꯗ ꯊꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯖꯦꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇꯥꯛꯁ ꯑꯃ ꯄꯤꯈꯤ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯇꯥꯛꯁꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯏꯛꯕꯥꯜꯕꯨ ꯋꯥꯟꯊꯍꯜꯂꯗꯨꯅ ꯐꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯛꯕꯥꯜꯗ ꯀꯥꯞꯅꯕ ꯍꯤꯗꯥꯛ ꯑꯗꯨ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯔꯤꯁꯤꯗ ꯁꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯔꯤꯁꯤꯅ ꯏꯛꯕꯥꯜꯕꯨ ꯇꯠꯇꯅ ꯁꯦꯟꯅꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯏꯛꯕꯥꯜꯅ ꯄꯥꯔꯀꯤꯡ ꯑꯗꯨꯗ ꯒꯥꯔꯤ ꯊꯝꯂꯝꯂꯗꯨꯅ ꯃꯍꯥꯛꯅ ꯀꯦꯐꯦ ꯑꯗꯨꯗ ꯀꯣꯐꯤ ꯊꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯤꯁꯤꯅꯁꯨ ꯃꯍꯥꯛꯄꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄꯥꯔꯀꯤꯡ ꯂꯣꯠ ꯑꯗꯨꯗ ꯔꯤꯁꯤꯒꯤ ꯃꯉꯛꯇ ꯏꯟꯖꯦꯛꯁꯟ ꯑꯗꯨ ꯀꯥꯞꯁꯤꯜꯂꯗꯨꯅ ꯋꯥꯟꯊꯍꯟꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯦꯝꯄꯔ ꯇꯧꯔꯗꯨꯅ ꯏꯛꯕꯥꯜꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯔꯤꯁꯤ ꯁꯣꯐꯋꯦꯌꯔ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯕꯅꯤꯅ ꯃꯍꯥꯛꯅ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨ ꯇꯦꯝꯄꯔ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯤꯁꯤꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯃꯗ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯑꯃꯁꯨꯡ ꯏꯛꯕꯥꯜꯕꯨ ꯕꯤꯖꯦꯅ ꯊꯝꯃꯝꯃꯨ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯊꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩ꯫ ꯃꯗꯨꯒꯤꯗꯤ ꯔꯤꯁꯤꯅ ꯆꯦꯠꯇ ꯅꯪꯅ ꯏꯛꯕꯥꯜꯕꯨ ꯊꯝꯃꯝꯃꯨ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯑꯩ ꯃꯍꯥꯛꯄꯨ ꯊꯝꯂꯝꯂꯦ, ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯛꯕꯥꯜꯅ ꯃꯍꯥꯛꯀꯤ ꯃꯅꯒꯟꯗ ꯄꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯛꯕꯥꯜꯗꯤ ꯋꯥꯟꯊꯗꯨꯅ ꯂꯩꯔꯨꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯤꯁꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯀꯅꯥꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯏꯛꯕꯥꯜꯅ ꯈꯪꯕ ꯉꯝꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯏꯛꯕꯥꯜ ꯑꯃꯁꯨꯡ ꯔꯤꯁꯤ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯇꯨꯅ ꯈꯟꯅ ꯆꯩꯅꯒꯦ ꯇꯧꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯨꯛꯅꯕ ꯃꯇꯝ ꯑꯗꯨꯗ ꯏꯛꯕꯥꯜꯁꯨ ꯃꯁꯥ ꯁꯣꯟꯗꯨꯅ ꯂꯩꯕꯅꯤꯅ ꯔꯤꯁꯤꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯏꯟꯊꯣꯛꯂꯝꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯧꯔꯗꯨꯅ ꯆꯠꯈꯤ꯫ ꯇꯧꯕꯇꯕꯨ ꯏꯛꯕꯥꯜꯅ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯤꯕ ꯑꯗꯨꯗꯤ ꯆꯩ ꯑꯃꯒꯤ ꯃꯆꯤꯟ ꯑꯗꯨꯗ ꯃꯕꯨꯛ ꯑꯗꯨ ꯂꯦꯡꯗꯨꯅ ꯇꯥꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯛꯕꯥꯜ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯔꯤꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯔꯤꯁꯤꯕꯨ ꯄꯨꯔꯗꯨꯅ ꯖꯪꯒꯜ ꯑꯗꯨꯗ ꯂꯥꯛꯏ꯫ ꯖꯪꯒꯜ ꯑꯗꯨꯗ ꯏꯛꯕꯥꯜ ꯑꯁꯤ ꯀꯗꯥꯏꯗ ꯍꯨꯟꯇꯣꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯏ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯏꯛꯕꯥꯜ ꯑꯁꯤ ꯁꯣꯛꯑꯦ ꯍꯥꯏꯕꯁꯤ ꯁꯇ꯭ꯌꯚꯥꯃꯥꯅ ꯈꯪꯕ ꯉꯝꯈꯤ꯫ ꯏꯛꯕꯥꯜꯒꯤ ꯏ ꯇꯥꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯆꯦ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯃꯁꯨꯡ ꯃꯆꯦ ꯑꯗꯨꯅ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯕꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯀꯣꯜꯂꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯎꯕ ꯐꯪꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯇ꯭ꯌꯚꯥꯃꯥꯅ ꯃꯍꯥꯛꯀꯤ ꯏꯒꯤ ꯈꯣꯡꯒꯨꯜ ꯑꯗꯨ ꯂꯤꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯛꯕꯥꯜ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯏꯒꯤ ꯈꯣꯡꯒꯨꯜ ꯑꯗꯨ ꯑꯁꯨꯝ ꯂꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯏꯛꯕꯥꯜ ꯑꯗꯨ ꯏꯁꯤꯡ ꯑꯃꯒꯤ ꯃꯌꯥꯗ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ꯫ ꯏꯛꯕꯥꯜꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯇ꯭ꯌꯚꯥꯃꯥꯅ ꯏꯛꯕꯥꯜ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯇꯧꯕꯇꯕꯨ ꯏꯛꯕꯥꯜꯒꯤ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝꯅ ꯊꯨꯅ ꯄꯨꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯁ꯭ꯇ꯭ꯔꯦꯆꯔ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯄꯨꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯏꯛꯕꯥꯜꯒꯤ ꯃꯈꯨꯠꯇ ꯍꯁꯤꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯌꯥꯎꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯇ꯭ꯌꯚꯥꯃꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯈꯤ, ꯃꯔꯝꯗꯤ ꯂꯤꯛ ꯑꯗꯨꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯌꯦꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯤꯛ ꯑꯁꯤ ꯏꯛꯕꯥꯜꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯛꯕꯥꯜꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯇꯨꯅ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯃꯍꯥꯛꯄꯨ ꯊꯝꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯕ ꯍꯧꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯛꯕꯥꯜꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯗꯤꯕ꯭ꯌꯥꯁꯨ ꯂꯥꯛꯏ꯫ ꯏꯛꯕꯥꯜꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯗꯤ ꯅꯤꯡꯉꯝꯗꯕꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯁꯤꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯊꯣꯏꯗꯣꯛꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ, ꯃꯍꯥꯛ ꯍꯤꯡꯗꯤ ꯍꯤꯡꯉꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯣꯃꯥꯗꯗꯤ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯣꯛꯇꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯇ꯭ꯌꯚꯥꯃꯥꯅ ꯗꯣꯛꯇꯔꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯅꯣꯡꯃꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯊꯥ ꯑꯃꯁꯨ ꯆꯪꯕ ꯌꯥꯏ, ꯀꯣꯃꯥꯗ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯏꯛꯕꯥꯜꯒꯤ ꯃꯄꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯇ꯭ꯌꯚꯥꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏ ꯑꯣꯏꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯗ ꯐꯣꯟ ꯇꯧꯏ, ꯍꯥꯏꯕꯗꯤ ꯊꯣꯃꯥꯁꯇ ꯐꯣꯟ ꯇꯧꯏ꯫ ꯊꯣꯃꯥꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯌꯦꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯊꯣꯃꯥꯁꯅ ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ, ꯑꯗꯣꯝꯅ ꯄꯤꯔꯛꯄ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯍꯧꯖꯤꯛ ꯆꯠꯀꯦ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯇ꯭ꯌꯚꯥꯃꯥꯅ ꯍꯁꯤꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯅꯪꯅ ꯊꯤꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯣꯟꯅꯔꯦ, ꯃꯍꯥꯛꯀꯤ ꯊꯤꯐꯝ ꯑꯁꯤꯗꯤ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯣꯃꯥꯁꯇ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ SI ꯄ꯭ꯂꯥꯅꯥꯠ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ,
Madam, Makogi Munda Quay, Senana Bidamata Tamsira, Wahiluta Matamda, Satyabhaman Sawadunari, Nana Khalifa Sagarino. Makogi Mungasi, Nana Khalifa terrorist Haduna Calibra. Tanzadu the TV ki pop the Rishi conditional bell that Hadopayakre Haduna, Pau to the Pong Pegi Modo, Ibagi Mapano, Matamda, Matwine White of Habatoiki, Maramdi, Masana Pabu Mana, Subtina, Wallapa Matunda, Langtokuna, Sinabo Hutoklame Aduka, Mapu, Kona Bill Tadokre, Habigi Pau, Sitar Pumatamdi, Karamo Panabunwagani. Somagandari, MP, the Chief Minister Gorishan Adule, conditional bell say Sarana Pangan Bagida Makta, Yam Thagatchari had Mahana, CM the Hydro Lermi. Mapamatuda, DGP Anan Supamdurale, DGP Anan Makwini Warishanabahore. Madudagi Mapamatudagi, DGP to Suchalagi Hadron Hogale, why do Tarabomatamda, MP Dura, Karunang Torisibo, Madura DGP Dunare, Risi, conditional bell the Mahana Torkipasi, Hogli Batavagati, missing case the Hokani Adubo Hojiti, Kidnapping Suyore, Madu Matakta, attempt to Madaram Suyore, Nangin the Chanabai case, Yam Live to Roduri. Masidi quality Satribo case as a kind of Hambra, Hodinamo terrorist case and we out Torabali. Kariguma Igwala Siva Taragadi, Masi mother case work payai. Madu the MP to Amta Panko, William the Pazana Sanase, I carito Haribun Haidon Hare, Madura DGP Nare, Kariguma Igwala in a Gan Tarakpataragadi, Rishi City Pibama Macharoy, Sona Kandari Mohoni no voice and Ribasingado, Rishina Luina Tatra Leribani, Madu DGP Makatare, Kariguma Mahagasi Siva Taragatine, Nangi political career city Adum Loy Habdo Wede, Matamka di Rishi Yum the Gimapan Tongano Aduga. Mark na sanariba game gumba browsing toriba haibidi phone phoba sijina hangano hadun hare why do the MP to so hoi yare hadun hare somna kadadi Rishina Vijeda toina chatting toribani marandi thole ba thodok sing ase Vijina thon bangaktani somna kadana Satyabhama gi mangda Rishi lautuna Iqbal bo hospital adura hatpagi manglana do mangki mauchu pakaladuna tumba yadaduna hogalakhi madigi Satyabhama khaliba se yeduna Iqbal gi malakta lamgani aduga Iqbal bo hana basilamgani Aduga Yeduna Iqbal Pami Sikarino, Aduga Rishiga Yeduga Kari Mari Lainariban Haduna Kanduna Lake, Aduga Rishina Hariba Neha Amazon, BJ Hariban Pas Nakanano, Karigumba Makoi Nisi, Likun Kangataragadi, Yeduboy Kona Yam line of Havangangani. Tanjadru Satyaginopa Amarsulai, Amarsu Satyagimanata Pamuduna Makweni Warisanadunale, Maduragi Satyana Madahare, Karigumba Rishina Hariba Wapamati Chumbataragadi, Neha Amazon BJ Warishoidana Sanaramgani. Mato wasam na makwai chart history do mahana amadi yungan ke madigi Satya gi wafam lu ta ba matamda amanhare nan harisibo aseng bagi wara natragana angonda wari yone liribra wahi lu ta matamda Satya na re ama mabu ro yare khangdre ai sune hasina bu kanbanga mamtar kadi ngasi Iqbal leriba phibama se asumna leramoida madigi amanhare kana guma topa police officer ma wona bataragadi masigi case asi nahana lo shalamani adubu nang Iqbal bu support oduna masigi case asi Hanjina Adumu Sataduna lay. Young winner writer with Wari Bataragasune. Adugana police or Duna, Karigumba crime Magi case Samapai Bataragadi. Case Adugi Aruba Habidi. Agina, Wari Aruba climax Aduna, Wari Dugi Pantumong Waiduribani. Marabuna Kosu Yamakana, one of the Bayati Hadun Hare, why do Taruba Matamda? Satya Suhoi Hadra, Makwaini, Gantana Wari Pamina Sanake. Madu Matunda Satya Su Mahagna, Tumlagi Haduna. Pamuka Kaladuna Pajupin Katuna laying it and Jaduda, Hemana Fontore. Hemana Fontoduna Haraklibasi, Residu Mahaki Yumdagi Chen Cray, why do Tarubumatamda Satya the Yamanga Pahabituaki? Madudagi Satya Amasum Mahakite Maduso, MP Dugimayum the Laki, MP Dugimayum da, Tibo Humbatropomatamda, Risi Kadom the Gichen Kribano Hadra Makoina Somasum Terapomatamdi, Risi Makoy washroom the Gichen Kiban Hapsi Kambangamke, Satya si Yamla Tamu Chamba Amasum Yam Afaba police officer Moibana, Nupi or Bataragasu, Numidagi Matamda investigation to Balaglibani. Maduri the Mapamadura Leriba missing Adu Havidi, police officer Singadu Latuna, Aquina Mapamasegi, kilometer Manga Mukti, Tibo Humbatore Adubo, Risi Tiba Pangre Hadrare. Why do Tarabumatam the MP Dunati? Maki, Mayano Pado Makra Habagi, someone Kiduna, Karigino kilometer Manga to Tirividi, Madura Satyana Mo, O Pariadu Taragadi, kilometer Manga Mukamuti, Hadun Hare, kilometer Taraka to Tidurivna Karigi Haduna, MP Duna Harapagadi, Fariadu Taragadi, delivered me Kudima sing as a Luina Tielo, Alu Taragadi Nangi Nachanapado, Kudak the Pangani Hadun Hare, Satya Yopama to Tapamatamda, DGP Dunamang the Jay, Adubo, Satya Sumapamadurigi, Salam Kolam Duna, the Maksat K. TV Pau Matana, conspiracy theory Magi Matungina, Josebras Hariba, Makogi, Commissioner Si, Nana retirement lower than Hadun Hare. Masu Police Department Sida, Lady Ba Amor Pasingasi Ubadagi, Masamatanda, voluntary, retirement of Sabani.
ꯃꯍꯥꯛꯀꯤ ꯔꯤꯇꯥꯌꯔꯃꯦꯟ ꯇꯧꯕꯒꯤ ꯄꯥꯔꯇꯤ ꯑꯃ ꯇꯧꯈꯤ ꯃꯥꯅ ꯔꯤꯇꯥꯌꯔꯃꯦꯟ ꯇꯧꯗ꯭ꯔꯤꯕꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯇꯧꯔꯅꯤ ꯃꯈꯣꯏꯒꯤ ꯗꯤꯖꯤꯄꯤ ꯑꯅꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯀꯃꯤꯁꯅꯔ ꯑꯗꯨꯗ ꯋꯤꯁ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯌꯦꯡꯁꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯏꯀꯥꯏꯗꯨꯅ ꯂꯩꯍꯧꯏ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯅꯗꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯔꯞ ꯑꯣꯏꯔꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤ ꯍꯥꯏꯕꯁꯤ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯈꯪꯕꯗꯒꯤꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯇꯣꯞꯄ ꯀꯃꯤꯁꯅꯔ ꯑꯃ ꯂꯥꯛꯇꯨꯅ ꯌꯥꯔꯕ꯭ꯔꯥ ꯋꯥꯔꯤꯗ ꯁꯥꯟꯅꯖꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯀꯃꯤꯁꯅꯔ ꯑꯗꯨꯗ MP ꯑꯗꯨꯅ ꯐꯣꯟ ꯀꯌꯥꯃꯔꯨꯝ ꯇꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯃꯤꯁꯅꯔ ꯑꯗꯨꯅ DGPꯗ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯖꯣꯁꯦꯞ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯍꯥꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤꯗꯤ DGP ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯇꯧꯋꯦ ꯍꯥꯏꯗꯨꯅꯁꯨ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯣꯁꯦꯞ ꯑꯃꯁꯨꯡ ꯁꯇ꯭ꯌꯚꯥꯃꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯖꯣꯁꯦꯞꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯤ ꯄꯥꯛ ꯂꯣꯏꯁꯤꯜꯂꯣꯏ ꯃꯈꯣꯏꯅ ꯏꯛꯕꯥꯜꯕꯨ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯔꯒ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯇ꯭ꯌꯚꯥꯃꯥꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯗꯨꯗꯤ ꯆꯨꯝꯅ ꯕꯗꯅꯥꯝ ꯇꯧꯕ ꯑꯣꯏꯒꯅꯤ ꯃꯗꯨꯒꯤꯗꯤ ꯖꯣꯁꯦꯞꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯅ ꯍꯥꯏꯗꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯕꯗꯅꯥꯝ ꯑꯁꯦ ꯑꯆꯨꯝꯕ ꯑꯣꯏꯈꯤꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯁꯄꯤꯇꯥꯜꯗ ꯀꯣꯃꯥꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯏꯛꯕꯥꯜ ꯑꯗꯣ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯁꯤꯗꯅ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ DGP ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯖꯣꯁꯦꯞ ꯁꯔꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯆꯪꯈꯤꯅꯤ ꯇꯤꯚꯤꯒꯤ ꯔꯤꯄꯣꯔꯠꯇ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯑꯥꯔꯂꯤ ꯔꯤꯇꯥꯌꯔꯃꯦꯟ ꯂꯧꯕ ꯑꯗꯨꯗꯤ ꯑꯥꯔꯂꯤ ꯔꯤꯇꯥꯌꯔꯃꯦꯟ ꯑꯣꯏꯔꯝꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯀꯣꯟꯁꯄꯤꯔꯦꯁꯤ ꯊꯤꯑꯣꯔꯤ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗꯅ ꯃꯍꯥꯛ ꯑꯁꯤ ꯔꯤꯇꯥꯌꯔꯃꯦꯟ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯁꯟꯗꯣꯛꯇꯨꯅ ꯂꯩꯍꯟꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯖꯣꯁꯦꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯩ ꯅꯉꯣꯟꯗ ꯁꯨꯞꯅꯇꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯛꯇꯪ ꯄꯤꯕ ꯉꯝꯒꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯇ꯭ꯌꯚꯥꯃꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯛꯇꯔꯒꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯕ ꯇꯥꯏ ꯑꯛꯇꯔꯒꯤ ꯂꯩꯐꯝ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯣꯁꯦꯞꯅ ꯃꯗꯨꯒꯤ ꯖꯒꯥꯗꯨꯗꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯖꯒꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯆꯠꯄ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯛꯕꯥꯜꯒꯤꯗꯃꯛꯇ ꯃꯁꯤꯐꯥꯎꯗꯤ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯖꯣꯁꯦꯞꯁꯨ ꯌꯥꯔꯦ ꯃꯁꯤꯗ ꯋꯥ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯇ꯭ꯌꯅ ꯃꯍꯥꯛꯀꯤ ꯇꯤꯝꯗ ꯑꯩꯈꯣꯏꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯛꯇꯅꯤ ꯄꯤꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯕ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯊꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯈꯟꯅ ꯅꯩꯅꯈꯤꯕ ꯑꯁꯤ BJꯒꯤ ꯑꯥꯏꯀꯥꯔ ꯑꯃ ꯊꯥꯔꯛꯈꯤꯕꯁꯤꯗꯤ ꯃꯁꯤꯗꯤ ꯐꯦꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯑꯟꯗꯔ ꯀꯣꯚꯔ ꯀꯣꯞ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯑꯟꯗꯔ ꯀꯣꯚꯔ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ATSꯒꯤ ID ꯁꯤ ꯀꯩꯗꯧꯕꯒꯤ उतरिबनो हादन हारे ATS हाय तारगदी एंटी टेररिस्ट स्क्वाड हायबनी हायबदी अंदर कोबद लाइक तारगदी आईएससीबो पुलिस ने हायदुना कनाना हायना दुरिबनो मदुरगदी निहा हारिबन पीदुगी फोटो दु पुथोलदुना मखोइना हायनरिबसी अखोगी टेररिस्ट की लिस्ट मसिगी नुपीसी अमत थेनदे अदुगो निहा हायबन नुपी मता टेररिस्ट ओइदे हायदुना हारे मदिगदी प्रोक्सिन हारे बीजेपी रिसीग वॉइस न पमतमदा बीजेसी ngahalitang halitam mahaki IP address asi change tawi ngahalitang halitam VPN sizinai haiduna hare madigi actor haibun pasina naha singbu makhoi brain wash tawduna makhoi bu terrorist ohenba misangni aduga makhoi gi main target jaga sina masjid kumadani haiduna hare aduga iqbal gi mahaki record check tawu matamdana mahaki phone dagi laptop dagi loina clean oi haiduna hare haibidi terrorist ga samnabagi information amta phangba ngamdi haiduna hare aduga mahana actor ga paw phone haibasi aikoina proof leite haiduna so hare aduga karigumba actor na mangoda contact taram taragadi kamdau haiduna hare madudagidi Satyabhama na actor sibu pharurasi haiduna hare madudagidi anti terrorist squad kangu singa duna hare aikoina actor asi tha truk changna investigation tawbani karigumba nangna mahaku pharu taragadi aikoina honakhiba mayam singasi loina ariamra tarani haiduna hare mato usumna makhoina actor bu phabasi Satyabhama ra thingki Satyabhama haribani pisi mi kanamtana haiba wata da misagamani mahana tawribaduna chummena leba misak ani habasi Joseph na khangnaduna Joseph na actor gi location tharaki somna kanadi Satyabhama su actor thiba makhoigi laikai adu lakhibani Thagatchari location adu tharakibani Satyabhama na mahaki chief aduna mahapu masak phajana khangi habasi mahana su khangi aduga mahaki boss aduna mahapu section na changu haiduna hare mafam aduna mahana changpa matamda mahasu burkha asetuna changai mafam aduna mahaksu actor gi manakta prostitute ama saraduna changkhibani actor na mahakpu mafam aduna pusalai habidi Satyabhama bu mahaki kadru pusalai somna kandana anti terrorist squad ki kangu sing aduna actor bu senaduna leribani na mahaksu mafam aduna masak khangandana changakhibani ATS ki mi sing aduna makhoi ni changkhibagi mong adu urubu matamda masidi private moment ni haduna sound lethaduna leki habidi makhoi gi private moment aduna tawriba thabak sing adu makhoi su taningdabagini madigidi actor na Satyabhama na phiro loktho haduna harapa mikup aduna mahaksu mahaki phirol du lokthorpa matamda khangau puri setuna lerami mato udu urubu matamda nang kanano haiduna hangi actor na hangbagam da tade Satyabhama na mahabu taptana phudara matamda mahana recruit tawni na honaram liba nupa musa singi photo sing adu habidi mahaki file sing adu makada loina chakhaiduna lekhi
असुम फुनरक्पा मतमदा अख्तरगी मयुमदा थमलिबा एंटी टेररिस्ट स्क्वाड की बगसिंग अदु कायखि बगसिंग अदु कायखिबदगी सोमनाकंदा एंटी टेररिस्ट स्क्वाड कांगोगी मनाकोंगदा यामना हौब सावना मलाखि करिगुंबा थौदो अमरि थुए हादुना मखोसु मफम अदु चेंचलई तौबदबु मफम अदुददी सत्यभामाना महाबु फुदलदुना बिल्डिंग अदुदगी लंगथरखि मफम अदुदा बोम्बुला पोखाइबगी चांस अदु लौरदुना सत्यभामासु मफम अदुरी चेंथोरखि एंटी टेररिस्ट स्क्वाड की मीसिंग अदुना अख्तरदा नंबु कनाना फुरमलिबनो हादुना हंगो मतमदा मांगसी बुरखा सेतुन लाखिबनी अदुगा अइबु बुरखा सेरदुना फुरदुना मफम मसिद थादरखिबनी हादुना हरे तसेना हरबु मतमदा लागलमनि पसि कनानो हाइबसि एंटी टेररिस्ट स्क्वाड कांगुसिंग अदुना सु खंखिदे तौबदबु मखोइना चिंगनबम दिलै चिंगनबदुगी मतुंगिना मखोइना डीजीपी दा फोन तौदुना सत्यभामाना मफम अदुरा करिगिदमक्ता चलिबनो हादुना डीजीपी दुदा कंप्लेन तौरे डीजीपी दु सावदुना हातु सत्यभामा उनबलाई डीजीपी दुजु सत्यभामा की मनाता जंगसिलक्तुना सत्यभामा दारे नंगना अखोइना हाइना मफम अदुरा चलिबदु करिगिनो हादुना हंगी नंगोंदरी कनाना पाउ पिरक्लिबनो हादुना सत्यभामाना डीजीपी दुदा हंगबो मतमदा एटीएस की कांगुदुना पाउ पिरक्खिबनी हादुना हरे करी प्रूफ लगे हादुना हंगबो मतमदा सोमकंदरी सत्यभामा की खुद अदुदी मी किन्न थिंतलुबगी पुंगा ngang लेबगी मोंगदु उरुबो मतमदा माकी डीजीपी दुसु यामना किखि अमसुंग मी फुनरुरि हाबसि डीजीपी ना खंखि मदुदगी डीजीपी दुसु तुमिना लei उपाय लेत्रबनिना महासु सत्यभामादा नंगोंदा लेरिबसे सुमदगी निमित इनि खता ngairabani मदुगी मतुंग येंगबा तारेदना हादुना महासु मफम अदुगी चतखि तसेंना हरबो मतमदा मखोयि कमिशनर जोसेफ असिना महापु सपोर्ट तौरि हाबसि डीजीपी दुना खंगबनिना निमित इनि खता ngaire हादुना मफम अदुगी महासु मुक्तुना चतखिबनि सिनमदना अखोइना उबा फंगिबसि दिव्यासु इकबालगिदमक्ता महाकी डॉक्टरना पिरक्पा प्रिस्क्रिप्शन चिंग अदु लौबलाई हाबदि करी हिदाक सागदबनो हाबदु लौबलाई लौरदुना महाना थोलकपा मतमदा महाकी फोन अदु मफम अदुरा काउरमे मासु अमु हंदुना फोन अदु लौबा लाखि सोमकंदना ऋषिसु अमोटपा होटल अमदा लेरमे अमसुंग महाना दिव्यादा पाउ फाउननबगिदमक्ता होनरे दिव्यादा पाउ फाउननब होनरपा मतमदा दिव्यासु महाकी फोन अदु अहामददि पाइकिदे मदिले दिव्या नंग फोन तौरे नंग करा लेरबनो अदुगा नंगना तौरि पिचकरिनो आई असेंबदो हाइगे हादुना ऋषिन हरे करी असेंबु हादुरिबनो नेहा विजय इकबाल टेरर अटैक असि तौरिबो म्याम सिंगा से करिनो अदुगा नंगना इकबालबु कोइतान तानरिबने करिगी मदिले ऋषिन हरे मसि पुंबसे विजय थेंगना तरगदी अचुंबदो लोइना खंगले आई विजय हानमदा थिकी हादुना हरे तंजादुरा मफमदुरा पुलिस सिंग सु थोमजले मतौदु उरुबु मतमदा ऋषिसु यामना ngakhe मदिले दिव्या हरे इकबाल से होजे फिबल नुना लेरे करिगुम महक सिब तरगदी आई नंबु कदोंना ngakpiba ngamoi मफम अदुरा पुलिस लापै मोंग अदु उरुबु मतमदा नंग आइगा वाइ सानरिबसि पुलिसना खंगब्रा हादुना ऋषिना दिव्यादा हंगी मतौ करमना ऋषिगी लेफामसि पुलिसना खंगलिबनो हाबदु मयामना ज्ञान तानबैदमुदा करिगुम हाजिरमगे दिव्याना माकी प्रिस्क्रिप्शन अदु लौबा लापा मतमदा माना फोन ngakhtang huntomi फोन ngakhtang huntolingai तंजा अदुदा सोमनाकंदा प्रोक्सिना सत्यभामा दारे ऋषिना दिव्या बुनुसिबनिना सोइदना मा दिव्यादा फोन तौरकनी अदुना मसिगी क्यूआर कोड असे दिव्यागी फोन अदुना स्कैन तौबा तारगदि माकी फोन अदु फजना क्लोन तौबा यागनी अदुगा मयामना करिगुम्बा मा खनबिरम याय मदुदि दिव्यागी पासवर्ड अदु कनाना हांगलिबनो हादुना खलंबा याय अदुबो दिव्यागी फोन की पासवर्ड अदुदि प्रोक्सीना हैकर ओइबनिना हांतोपा ngamkhibani मतौ असुमना पासवर्ड अदु महाना सत्याल पिरदुना माकी फोन अदुना क्यूआर कोड अदु स्कैन तौहंदुना माकी फोन अदु क्लोन तौखि पुलिस अदुना मफम अदु थमजलपा मतमदा ऋषिसु मफम अदुदगी चेनबदा माइ पाखे पाउदु मखोगी लेडी कांस्टेबल अदुना सत्यादा तमे मदुदा सत्याना हरे मदु मनि कइनो खोइना पामलिबसे आइना महा कराइ चेतकनी हाबसे खांगी हादुना हरे तौबदबु सोमनाकंददि ऋषिसु दिव्या उनबलाई दिव्या उनब मतमदा दिव्याना महापु यामना सावदुना हरे इकबाल अखोइनिगी मरि सिबो एक्सेप्ट तौरबनी अदुगा नंगना असुमना तौरिबति करिगिनो नंगना सेंदोतुनसु कइंता काना बोयरो हादुना हरे वहिलु ताब मतमदा करिनो नंगना nganglibatu bo हादुना ऋषिना मंगोद हरे मदुगली दिव्या हरे नाखुनि ऋषि नंगना ngasari ngangliba wasing adu नंगना हरक्लिबा मीसिंग अदुबो नंगा अमदु उनख्रब्रा हादुना हरे मसिदा दिव्याना हरक्लिबासि निहागा विजयगा पुनि मदुगली ऋषिना हरे आइना नुपा अमगा थेंगनकी माना हिदाग अदु पिरक्खिबनि हिदाग पिरक्लिबा मी हाबदि हिदाग इंजेक्शन पिरक्खिबा मी अदु फाबा तारगदि मखोगी मरमदा फजना खंबा ngamgani हादुना ऋषिना हरे सोमनाकंददि ऋषिना हारिबा वासिंग अदु सत्यभामासु लोइना तादुना ले हाबदि दिव्यागी फोन अदु हेक तौदना महाके माइक्रोफोन अदुदगी मखोइना सानरिबा वासिंग असि लोइना ताबा फंखिबनि सोमनाकंदना इकबालगी मपादुसु हॉस्पिटलगी थोले अमसुंग सत्यभामाना इकबालगी मपादुबो मयुम तमना थिनबलाई सत्यभामाना इकबालगी मपादुबो मयुमना थिनबा मतमदा इकबालगी मपाना सत्यभामादा चामतदि थक्किचे हादुना हरे सत्यभामासु इकबालगी मपान हरखिबा वाफम अदु हेक्तोपा ngamdaduna mahakso imungna changai asum mahaksu phamduna lei मदिगी मपादुना चालुबा मतमदा महसु भाप होयौदना
Iqbal Samana Litre, Samana the Low so Hadun Harry, Tasin Habumaton Magna, He Hainaduna Hakiba Wahayaduni, Wahay do Mahal Hayokraba Matunda, Matanda and Ningam Maktaba Habawaki, Madrid Ibalgimapaga Tolotuna, Satyabhama Gawishanadune, Madi Ibalmapan Harry, Kari Hagitam no Kangre so, Mahsid Angani Adugamonta Wilibali Sibukadino Haduna, Makoyi family photo da Mahana Hasinabu Uraduna, Hasina so how Tilate Hadun Harry. Madudagi family photo do Satyabhama Yinubu Matamda, BJ Gamasak Mana Banapama, Mapamaturi Yalman Labi Mono Mahan over Funky, Mato Uru Matamda, Masino Paz, Kanano Haduna, Ibal Gimapadra Hangi, Ibal Gimapan Harry. I guess Nupani, Makima Misi Kawi, Magazikara the Labin Haduna Satyabhaman Hangi, Magasi Stan Bundalabini, Adubo, and the Kihapta Sida Mahaki Machanapi Hombugita Maha India the Lay, Hyderabad the Labin Hosi Pop the Hadun Harry. Madu Satyabhama Masi Maram the Krim to Hyderabad Karigino Haduna, Ibalgimapa the Hangmatamda, Ibalgimapasu Aron Warim Hare. Hardly Wari say Makata of the Mayana Kamirakani, how do you have to kid? Send the Sida Mapas in Haribasi, Mauna Igichan Pihasinabo, Tabuk Pigani Haduna, Istanbul, Pudus and Abidamata Honaramani. Other work when I think Kibani Haduna was say, Matanga Siloshanke, Ataba Quetaso, Sigi Warisan of conversation a city, mute Toduna Quetahan Kitty. Maduri de Satyabhama Mahakitimda, Riasna India de Europatagi, Ibalmang Bisikamito Haduna Makoyi Madurhare, Madagi Makoi Constable Duna, Riaski location Fangi Hadunhare, Maduri de Rias Tinabi Damata Mahana, SI Pralat Puthaki, SI Planana Chatpamatanda, Pulsi Gai Putavida, Autogarima Putuna Chalu Hadunhare, Tanzana Pamadura, Garima, trafficking the father of Pore, Garidu Mahana Puduna Chali Amazon, Riasna Liberal location Aduralai, Madudi the Inspector Palana Mahaki, missing Tajaladuna. Rias Mupama to the father of Putunlay, Asumasum Makoi, investigation to the Wahang Pong, the Womatamda, BJ Haribisikanano Hadunhangi, Madura Riasu, I Kang the Hadunare, Nihasu Kanano Hadunhangi, Nihasuma Kang the Hadunare, none Ibal Wuhan of Honori when a Karigino Hadunhangi, Madura Mahagasi, VJ Kokde, I giving Riaska we hadunhare, Madigi the Icon of the Putoladuna, Masida Ulibas in a Karino Hadunhamatamda, Masi Matangasisu, I Kang the Haduna, Rias the Makoi the Hare, Madiri at the Bomachatuna. Nana Kariguba Vijay Nati Haitaragadi, Karigi Nana Vijay Sharaduna, Risibu, Nangi Lang the Talipano Hadrangi, Kananu Rishi Harisana Muhangi, Madidi, Rias Nare, Agitabasi, Istanbul, the construction get about Tobani, Mafam labor workers in a Sibo Mafam Madura Pudun Satpani, Madura Sadepamanare, Aduagadi, Iqbal, Hasina, why do Hibelus get a womatamda, Rias Nare, I say Narani, Mafam Sedichan Pigi, home with the Mutala Kibani, Karigumana Quena, Makata, Wang Pang, Tawupam Taragadi. MVC Warishanona. Madru Pumudre side Rare, Makoi Katawi Warishan Dribano, Nangi passport Karade Hadun Hangi, Madi the police Somasum Hankalapi Mongaduda, Mahana, Mahakilo Ergo Warishano, Agilo Erdubu Mapamasico Hadun Hare, Madi Mapamadra Mahakilo Erdu Latuna, Mahapum Mapamadrigi Bill the Pudnasaki, Madi Satyabhama Mahakitem Hare, Kariguma Vizena, Riaso Betaragadi, Nihasu Kanaguma Topamo and Bayana. Masiki PGT Hadun Hare, Maduragi Makoi Proxy Duna. Mahagasibo Tibada, Adarkataki Tinaki. Mahakima Ministry in the Hak of the Mayaka we hadn't had a busy Waragi the Mukta Mahana, Bustiki Kapani hadn't had a Adu Dragadi Mahaki lab location to Taro Hadra Makoi, Maya Tivalaki, Asumusuma Quina Maya Tivala Pomatamda, Makoyi, Esai Duna, Mayagi, Manaka Gari Tojalo have a Yayaki, Esai Duna, Karigida Mukta, Mayagi Manaka Gari Tojalo have a Yadribuno Habagi, Wafamasi Mayana Kona Kamirakani. Madidi Makoina Hatuato Gari to Tojaladuna, Basta to the Kakaladuna, Nehabu Mapamadri Putare, Habidi, Mayabu Mapamadri Putorotuna, Wang Pong Tobahobi. Madigi SI Palan Aduna Ponto Duna, Nupi to go Warisanaba investigation to Wahogreaduna, Mahana DGP the Popi K. Nupi Duna, Iqbal Kanano, Vijay Kanano, I Kang the Haduna, Masu, Kang the Haduna to Makchili. Madigi Nang Vijay the Kadopasali Hadra, Constable Dunhangi. Asumasum interrogation to Pamatamadura, Palachang to the Mahaki Mamisi Hak of the Mayakawi, Mount Haribo Home Singasi Asumani Hadra, Maki birth certificate to give photo of Ma, Satyabhama the Piki, Somakadana, Rishi Amusung Diviado, Hidak Pirama me to give Likun Libalai, Asumasum Mahana Tirapumatam the Nupa to give Sakpama to Nixing Hadra, Malan Nupa to give Skes and Mayaki, that's in Habumatamda, Rishi like Pusuyam Hibami with the Rami, Malan Nupa to photo to Pura Puratuna. Chemist Gasinda, Masidegi, Masino Pass in a Hidalo Kibride and a Hangdura Pumatamda, Mang City delivery boy in Hadan Hare, Mark address the Lord and Makoiso, Nupadi Mamtam Laki. Sonakandana, Satyabhama Constable Nupi to so, Civil Seladuna, Maya Bukotan Tanaduna Lay,
ꯃꯗꯒꯤ ꯑꯦꯁꯥꯏ ꯄꯂꯥꯠ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯛꯇꯔꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯈꯤ ꯑꯛꯇꯔꯕꯨ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯚꯥꯃꯥꯗ ꯍꯪꯕ ꯃꯇꯝꯗ ꯃꯌꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯌꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯅ ꯌꯨꯝ ꯑꯃꯗ ꯆꯪꯈꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯡ ꯍꯥꯡꯇꯣꯔꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯏ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯀꯅꯥꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯗꯤꯖꯤꯄꯤ ꯑꯥꯅꯟꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥ ꯑꯃꯁꯨꯡ ꯗꯤꯖꯤꯄꯤ ꯑꯥꯅꯟꯗ ꯑꯁꯤ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯅꯔꯝꯕ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯗꯤꯚ꯭ꯌꯥꯁꯨ ꯃꯍꯥꯛꯅ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯊꯦꯡꯅꯈꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯁꯇ꯭ꯌꯚꯥꯃꯥꯅ ꯗꯤꯖꯤꯄꯤ ꯑꯥꯅꯟꯗꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯛ ꯆꯥꯎꯕ ꯄꯣꯁ ꯑꯃꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯂꯨꯗꯕ ꯂꯤꯆꯠ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯗꯤꯖꯤꯄꯤ ꯑꯗꯨꯒꯤ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯈꯪꯂꯕꯅꯤꯅ ꯁꯇ꯭ꯌꯚꯥꯃꯥꯁꯨ ꯗꯤꯖꯤꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯗꯤꯚ꯭ꯌꯥꯁꯨ ꯅꯨꯄꯥ ꯑꯗꯨꯒ ꯊꯦꯡꯅꯔꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯔꯤꯟꯖ ꯄꯤꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯍꯥꯛꯇꯤ ꯆꯨꯝꯅꯗꯒꯤ ꯗꯤꯂꯤꯚꯔꯤ ꯃꯦꯟꯅꯤ ꯑꯩꯉꯣꯟꯗ ꯍꯤꯗꯥꯛ ꯑꯗꯨ ꯃꯤꯉꯣꯟꯗ ꯄꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤꯅ ꯑꯩꯁꯨ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯔꯗꯨꯅ ꯄꯩꯁꯥ ꯈꯛꯇꯪ ꯂꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯗꯤꯖꯤꯄꯤꯗꯨꯁꯨ ꯌꯥꯝꯅ ꯏꯀꯥꯏꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭ꯂꯥꯟꯅ ꯐꯣꯟ ꯇꯧꯔꯛꯏ ꯄ꯭ꯂꯥꯟꯅ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯗꯤꯖꯤꯄꯤꯗꯨꯅ ꯐꯣꯟ ꯑꯗꯨꯕꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯇ꯭ꯌꯚꯥꯃꯥꯅ ꯐꯣꯟ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯤ ꯃꯗꯒꯤꯗꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯗꯨ ꯅꯨꯄꯤꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯇ꯭ꯌꯚꯥꯃꯥꯅ ꯅꯈꯣꯏꯒꯤ ꯁꯥꯔ ꯑꯗꯣ ꯑꯩꯒꯤ ꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛ ꯀꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯍ꯭ꯂꯥꯗꯁꯨ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯗꯤꯖꯤꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯩꯒꯁꯤ ꯇꯤꯟꯗꯔꯗ ꯊꯦꯡꯅꯔꯨꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯩꯒꯒꯤ ꯑꯄꯥꯝꯕꯁꯤ ꯃꯥꯟꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯁꯨꯝ ꯅꯛꯁꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯒ ꯌꯨꯝꯗ ꯎꯅꯕ ꯇꯥꯔꯒꯗꯤ ꯑꯃꯁꯨꯡ ꯍꯣꯇꯦꯜꯗ ꯎꯅꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤꯗꯨ ꯇꯥꯕ ꯃꯇꯝꯗ ꯐꯥꯔꯝ ꯍꯥꯎꯁꯇ ꯎꯅꯔꯝꯃꯒꯗꯤ ꯍꯦꯟꯅ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯚꯥꯃꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯗꯤꯖꯤꯄꯤꯁꯤ ꯃꯟꯇ꯭ꯔꯤꯒ ꯁꯪꯒ ꯇꯧꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯄ꯭ꯔꯣꯄꯔꯇꯤ ꯂꯟꯊꯨꯝ ꯀꯌꯥꯃꯔꯨꯝ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯁꯇ꯭ꯌꯚꯥꯃꯥꯅ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯤꯖꯤꯄꯤꯗꯨꯁꯨ ꯍꯥꯏꯔꯞ ꯏꯀꯥꯏꯔꯞ ꯇꯧꯈꯤ ꯔꯤꯁꯤ ꯑꯃꯁꯨꯡ ꯗꯤꯚ꯭ꯌꯥ ꯊꯣꯛꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯍꯤꯗꯥꯛ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯕꯤꯖꯦꯒꯤ ꯂꯤꯈꯨꯟ ꯑꯁꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯈꯜꯂꯨꯕ ꯑꯁꯥ ꯑꯗꯨꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏꯅꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯂꯩꯈꯤ ꯔꯤꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯗꯤꯚ꯭ꯌꯥꯅ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯦꯞꯂꯤ ꯅꯪꯕꯨ ꯑꯩꯅ ꯊꯥꯖꯔꯤ ꯍꯥꯏꯗꯨꯅ ꯗꯤꯚ꯭ꯌꯥꯅ ꯔꯤꯁꯤꯕꯨ ꯊꯦꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯁꯇ꯭ꯌꯚꯥꯃꯥꯒꯤ ꯅꯨꯄꯥ ꯑꯃꯔꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯃꯔꯅ ꯃꯈꯣꯏꯅꯤꯒꯤ ꯆꯥꯅꯕꯒꯤꯗꯃꯛꯇ ꯗꯤꯅꯔ ꯊꯣꯡꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯄꯤꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯇ꯭ꯌꯚꯥꯃꯥꯗꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄ꯭ꯔꯍ꯭ꯂꯥꯗꯇ ꯐꯣꯟ ꯇꯧꯏ ꯑꯗꯨꯕꯨ ꯄ꯭ꯔꯍ꯭ꯂꯥꯗ ꯑꯗꯨ ꯐꯣꯟ ꯄꯥꯏꯈꯠꯈꯤꯗꯦ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯌꯥꯗꯕ ꯃꯈꯥꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯨꯅ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯤꯊꯥꯡꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯄꯣꯔꯠ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯄꯣꯔꯠ ꯑꯗꯨꯗ ꯀꯟꯇꯦꯅꯔ ꯀꯌꯥꯃꯔꯨꯝ ꯌꯥꯎꯏ ꯁꯇ꯭ꯌꯚꯥꯃꯥ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯄꯗꯤ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯄ ꯄꯥꯝꯂꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯐꯥꯍꯜꯂꯤꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯗ ꯐꯥꯍꯟꯈꯤꯕꯅꯤ ꯁꯇ꯭ꯌꯚꯥꯃꯥꯕꯨ ꯄꯨꯔꯛꯇꯨꯅ ꯀꯟꯇꯦꯅꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯀꯟꯇꯦꯅꯔ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯀꯌꯥꯃꯔꯨꯝꯁꯨ ꯌꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤ ꯔꯤꯌꯥꯖꯅꯗꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯇ ꯇꯨꯡꯗ ꯋꯥꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯕꯗꯤ ꯏꯛꯕꯥꯜꯒꯤ ꯃꯄꯥꯒ ꯁꯇ꯭ꯌꯚꯥꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯔꯤꯌꯥꯖ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯦꯟ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯃꯁꯨꯡ ꯍꯁꯤꯅꯥꯕꯨ ꯊꯕꯛ ꯄꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯇꯥꯟꯕꯨꯜꯗ ꯄꯨꯔꯗꯨꯅ ꯃꯍꯥꯛꯄꯨ ꯌꯣꯟꯊꯣꯛꯄ ꯄꯥꯝꯈꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯁꯤ ꯈꯪꯂꯛꯄꯗꯒꯤ ꯔꯤꯌꯥꯖꯀ ꯏꯛꯕꯥꯜꯒꯤ ꯃꯄꯥꯒ ꯈꯟꯅꯈꯤꯕꯅꯤ ꯑꯃꯁꯨꯡ ꯀꯧꯅꯈꯤꯗꯕꯅꯤ ꯇꯧꯕꯇꯕꯨ ꯔꯤꯌꯥꯖꯅꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝ ꯏꯁꯇꯥꯟꯕꯨꯜꯗ ꯄꯨꯔꯒ ꯌꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯕꯗꯤ ꯋꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯃꯔꯨ ꯑꯣꯏꯔꯤꯕ ꯃꯤ ꯑꯁꯤ ꯔꯤꯌꯥꯖꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯇ꯭ꯌꯚꯥꯃꯥꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯒꯤ ꯃꯍꯥꯛꯅ ꯆꯨꯅꯤ ꯑꯃ ꯂꯧꯗꯨꯅ ꯆꯨꯅꯤ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗ ꯊꯥꯡꯇꯣꯛꯂꯗꯨꯅ ꯆꯨꯅꯤ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯀꯤꯁꯤ ꯑꯃ ꯀꯤꯁꯤꯜꯂꯗꯨꯅ ꯀꯟꯇꯦꯅꯔ ꯑꯗꯨꯒꯤ ꯄꯨꯅꯥ ꯑꯗꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯈꯤ ꯑꯍꯥꯟꯕꯗꯗꯤ ꯄꯨꯅꯥ ꯑꯗꯨ ꯍꯥꯡꯇꯣꯛꯄ ꯌꯥꯈꯤꯗꯦ ꯑꯁꯨꯝ ꯍꯣꯠꯅꯔꯛꯄꯗꯒꯤꯗꯤ ꯄꯨꯅꯥ ꯑꯗꯨ ꯍꯥꯡꯇꯣꯛꯈꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯀꯟꯇꯦꯅꯔ ꯑꯗꯨꯗꯤ ꯑꯋꯥꯡꯕ ꯖꯒꯥ ꯑꯃꯗ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯆꯨꯅꯤꯁꯤꯡ ꯑꯗꯨ ꯀꯤꯁꯤꯜꯂꯗꯨꯅ ꯀꯟꯇꯦꯅꯔ ꯑꯗꯨꯗꯒꯤ ꯌꯥꯜꯂꯒ ꯀꯨꯝꯊꯔꯛꯏ ꯑꯁꯨꯝ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯔꯤꯌꯥꯖꯀꯤ ꯃꯤꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯏ ꯁꯇ꯭ꯌꯚꯥꯃꯥꯁꯨ ꯃꯍꯥꯛꯀꯤ ꯇꯤꯝꯗ ꯄꯥꯎ ꯐꯥꯎꯅꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯗꯤ ꯅꯦꯠꯋꯥꯔꯛ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯈꯨꯠ ꯊꯣꯛꯅꯈꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯇꯞ ꯇꯥꯅ ꯐꯨꯅꯈꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯄꯥꯈꯠꯂꯗꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ
ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯅꯦꯠꯋꯥꯔꯛ ꯊꯤꯈꯤ ꯔꯤꯌꯥꯖꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯇ꯭ꯌꯚꯥꯃꯥꯒꯤ ꯃꯀꯣꯛꯇ ꯎꯇꯨꯝꯅ ꯊꯥꯈꯤ ꯃꯗꯨꯗꯒꯤ ꯁꯇ꯭ꯌꯚꯥꯃꯥꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯇ꯭ꯌꯚꯥꯃꯥꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯏ ꯁꯇ꯭ꯌꯚꯥꯃꯥꯒꯤ ꯇꯤꯝꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯦꯠꯋꯥꯔꯛ ꯊꯤꯅ ꯆꯠꯇꯨꯅ ꯁꯇ꯭ꯌꯚꯥꯃꯥꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯁꯦꯞ ꯑꯦꯞ ꯑꯗꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯨꯅ SOS ꯊꯥꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯀꯟꯕ ꯉꯝꯖꯈꯤ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯁꯇ꯭ꯌꯚꯥꯃꯥꯗ ꯅꯪꯒꯤ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯦꯞꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯇꯤꯚꯤꯗ ꯄꯥꯎ ꯂꯥꯛꯄꯗꯨꯗ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯀꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯚꯥꯃꯥꯗ ꯍꯥꯏꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯇ꯭ꯌꯚꯥꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯍꯦꯃꯥ ꯑꯗꯨꯅ ꯔꯤꯌꯥꯖꯇ ꯐꯨꯔꯗꯨꯅ ꯅꯪꯅ ꯏꯛꯕꯥꯜꯗ ꯃꯗꯨꯝꯅ ꯇꯧꯕꯤꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯔꯤꯌꯥꯖꯅ ꯀꯔꯤꯅꯣ ꯍꯥꯏꯖꯕꯣ ꯏꯛꯕꯥꯜꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯩꯗꯤ ꯁꯨꯝꯅꯇꯒꯤ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯈꯔ ꯇꯧꯖꯕꯒꯤ ꯋꯥꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯨꯖꯜꯂꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯅꯨꯄꯤ ꯀꯔꯕꯥꯔꯅꯤ ꯑꯗꯨꯒ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯃꯁꯨꯅꯤꯒ ꯍꯥꯏꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯤꯌꯥꯖꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯣꯏ ꯑꯩꯁꯨ ꯆꯨꯝꯃꯤ ꯃꯁꯤꯒꯨꯝꯕ ꯊꯕꯛꯄꯨꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯏꯛꯕꯥꯜꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯈꯤꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯂꯥꯄꯜꯂꯒ ꯋꯥꯁꯛꯈꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗꯅ ꯇꯤꯝꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯌꯥꯝꯅ ꯆꯝꯖꯔꯕ ꯅꯨꯄꯤ 12ꯕꯨ ꯃꯈꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯗꯒꯤ ꯀꯟꯕ ꯉꯝꯖꯈꯤ ꯍꯥꯏꯗꯨꯅ ꯐꯣꯡꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯇ꯭ꯌꯚꯥꯃꯥꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯀꯥꯏꯔꯗꯨꯅ ꯑꯃꯔꯒꯤ ꯃꯅꯥꯛꯇ ꯂꯩ ꯑꯃꯔꯅ ꯎꯔꯕ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯃꯔꯁꯨ ꯑꯗꯨꯝꯅ ꯍꯪꯂꯨꯕꯅꯤ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯄꯗꯨꯗꯤ ꯇꯤꯝꯒ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯈꯨꯠ ꯊꯣꯡꯅꯔꯨꯕꯗꯒꯤ ꯁꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯃꯔꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯇ꯭ꯌꯚꯥꯃꯥꯅ ꯍꯥꯏꯔꯛꯏ ꯖꯣꯁꯦꯞ ꯁꯔꯅ ꯄꯤꯔꯝꯕ ꯅꯨꯃꯤꯠ 4ꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯀꯦꯁ ꯑꯗꯨꯗꯤ ꯑꯩ ꯈꯨꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯃꯔꯅ ꯀꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯨ ꯀꯦꯁ ꯅꯪꯅ ꯍꯧꯖꯤꯛ ꯈꯛꯇ ꯅꯪꯅ ꯀꯦꯁ ꯑꯗꯨ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤꯅꯦ ꯇꯧꯕꯇꯕꯨ ꯅꯪꯅꯗꯤ ꯀꯦꯁ ꯑꯗꯨ ꯃꯥꯏꯊꯤꯈꯤꯕꯗꯤ ꯀꯨꯏꯔꯦꯅ ꯌꯦꯡꯉꯨ ꯁꯇ꯭ꯌ ꯅꯪꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯀꯔꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯌꯦꯡꯖꯗꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯨꯍꯣꯡꯉꯛꯄꯗꯒꯤ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯅꯪꯉꯣꯟꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯁꯤ ꯑꯅꯥ ꯑꯃꯁꯨꯡ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯁꯇ꯭ꯌꯚꯥꯃꯥꯅ ꯀꯦꯁ ꯑꯁꯤ ꯄꯥꯏꯔꯨꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯅꯥꯇꯩ ꯑꯃ ꯆꯥꯗꯕꯗꯒꯤ ꯑꯃꯔꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯃꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯉꯣꯟꯗ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯁꯤꯒꯤ ꯀꯦꯁ ꯍꯥꯏꯕꯗꯤ ꯍꯁꯤꯅꯥꯒꯤ ꯀꯦꯁ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯞꯁꯜꯂꯨꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗꯅ ꯀꯔꯤ ꯃꯔꯝꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯔꯗꯨꯅ ꯁꯇ꯭ꯌꯚꯥꯃꯥꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯇ꯭ꯌꯚꯥꯃꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯍꯁꯤꯅꯥꯗꯨ ꯁꯤꯈꯤꯕ ꯃꯇꯝꯗ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯈꯤ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯈꯪꯅ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯐꯨꯔꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯁꯇ꯭ꯌꯚꯥꯃꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯏꯛꯕꯥꯜꯒꯤ ꯃꯌꯨꯝꯗ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯃꯔꯝꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯩꯁꯨ ꯏꯁꯥ ꯏꯊꯟꯗ ꯄꯣꯛꯄꯣꯛ ꯆꯥꯛꯄ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯑꯉꯥꯡ ꯄꯣꯛꯄ ꯄꯥꯝꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯁꯇ꯭ꯌꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯂꯗꯨꯅ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯃꯔꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯇ꯭ꯌꯕꯨ ꯊꯦꯝꯖꯈꯤ ꯃꯗꯨꯒꯤ ꯁꯇ꯭ꯌꯅ ꯍꯥꯏꯔꯛꯏ ꯍꯁꯤꯅꯥꯒꯤ ꯃꯕꯨꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯃꯍꯥꯛꯅ ꯍꯁꯤꯅꯥꯕꯨ ꯍꯥꯠꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕꯁꯤ ꯃꯤ ꯑꯃꯈꯛꯇ ꯅꯠꯇꯦ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯍꯥꯠꯂꯤꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯂꯦꯟꯅ ꯊꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯀꯦꯁ ꯑꯗꯨꯗꯒꯤ ꯄꯣꯊꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯔꯗꯨꯅ ꯂꯣꯏꯅ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯛꯕꯥꯜꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯁꯇ꯭ꯌꯚꯥꯃꯥꯅ ꯃꯆꯦ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯈꯔꯗꯤ ꯁꯇ꯭ꯌꯚꯥꯃꯥꯁꯨ ꯕ꯭ꯔꯦꯛ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯆꯩ ꯑꯃꯠꯇ ꯎꯍꯟꯈꯤꯗꯦ ꯈꯕꯔꯗ ꯐꯣꯡꯕ ꯄꯥꯎꯁꯤꯡ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯎꯍꯟꯈꯤꯗꯦ ꯃꯍꯥꯛ ꯕ꯭ꯔꯦꯛ ꯐꯪꯖꯩ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯃꯔꯗꯕꯨꯗꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯎꯠꯄ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯃꯅꯨꯡꯗꯗꯤ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯇ꯭ꯔꯦꯟ ꯇꯧꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯛꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯌꯦꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯤꯕ ꯍꯧꯏ ꯃꯗꯨꯒꯤ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜ ꯍꯦꯃꯥꯅ ꯅꯣꯡꯃ ꯃꯉꯣꯟꯗ ꯐꯣꯇꯣ ꯈꯔ ꯊꯥꯔꯛꯂꯤꯕ ꯐꯣꯇꯣ ꯑꯁꯤ ꯑꯚꯦꯒꯤ ꯐꯣꯇꯣꯅꯤ ꯑꯚꯦ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯏꯛꯕꯥꯜꯒꯤ ꯀꯣꯂꯦꯖꯇ ꯁꯥꯇ꯭ꯔ ꯑꯣꯏꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯗꯤꯕ꯭ꯌꯥꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯒꯦ ꯇꯧꯕ ꯃꯇꯝꯗ ꯔꯤꯁꯤꯅ ꯐꯨꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯑꯃꯔꯁꯨ ꯀꯝꯄ꯭ꯌꯨꯇꯔ ꯍꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯕꯤꯖꯦ ꯑꯃꯁꯨꯡ ꯅꯦꯍꯥꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯁꯤꯒꯤ ꯃꯌꯦꯛ ꯑꯁꯤꯗ L ꯍꯥꯏꯕ ꯂꯦꯇꯔ ꯑꯁꯤ ꯌꯥꯝ ꯄꯥꯛꯅ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯃꯇꯝꯗ ꯃꯦꯁꯦꯖ ꯊꯥꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯀꯤꯕꯣꯔꯗꯇ L ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯤ ꯑꯃꯈꯛ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯅꯈꯤ
ꯑꯗꯨꯒ ꯕꯤꯖꯦꯅ ꯑꯣꯀꯦ ꯏꯕ ꯃꯇꯝꯗ ꯑꯣꯀꯦ ꯑꯥꯏ ꯍꯥꯏꯗꯨꯅ ꯏ ꯑꯃꯁꯨꯡ ꯅꯦꯍꯥꯅ ꯑꯣꯀꯦ ꯏꯕ ꯃꯇꯝꯗꯁꯨ ꯑꯣꯀꯦ ꯑꯥꯏ ꯍꯥꯏꯗꯨꯅ ꯏ ꯅꯥꯏꯠ ꯏꯕ ꯃꯇꯝꯗꯁꯨ NI ꯑꯥꯏꯠ ꯍꯥꯏꯗꯨꯅ ꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯃꯥꯁꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯌꯦꯗꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯌꯦꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯂꯥꯛꯏ ꯌꯦꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯜꯂꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯁꯟꯈ꯭ꯔꯕꯅꯤꯅ ꯊꯣꯃꯥꯁꯅ ꯅꯣꯡꯃꯩ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯃ ꯄꯨꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯁꯨ ꯌꯦꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯏ ꯌꯦꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯅꯥꯕ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯃꯁꯤꯗꯤ ꯌꯦꯗꯨ ꯅꯠꯇꯦ ꯁꯪꯀꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯁꯇ꯭ꯌꯚꯥꯃꯥꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯛꯆꯜꯂꯝꯕ ꯇꯥꯔꯒꯁꯨ ꯌꯦꯗꯨꯅ ꯁꯇ꯭ꯌꯚꯥꯃꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯛꯏ ꯃꯥꯅ ꯀꯨꯞꯅ ꯌꯦꯡꯊꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯤꯡꯃꯥꯟ ꯃꯌꯥꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕꯒꯤ ꯗꯥꯛ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯦꯗꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯐꯣꯇꯣ ꯑꯃ ꯊꯥꯔꯛꯈꯤꯕ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯏꯛꯕꯥꯜ ꯍꯣꯏꯒ ꯇꯝꯃꯤꯟꯅꯕ ꯃꯦꯗꯤꯀꯦꯜ ꯁꯥꯇ꯭ꯔꯗꯨꯁꯨ ꯌꯦꯗꯨꯅ ꯂꯩꯕ ꯃꯑꯣꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯇ꯭ꯌꯚꯥꯃꯥꯁꯨ ꯋꯥꯈꯜ ꯂꯥꯛꯈꯤ ꯏꯛꯕꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯛꯕꯥꯜꯒꯤ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯒꯤ ꯀꯤꯕꯣꯔꯗ ꯑꯗꯨꯗ L ꯍꯥꯏꯕ ꯀꯤ ꯑꯁꯤ ꯌꯥꯎꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯕꯤꯖꯦ ꯑꯃꯁꯨꯡ ꯅꯦꯍꯥꯅ ꯊꯥꯅꯔꯤꯕ ꯃꯦꯁꯦꯖ ꯑꯗꯨꯗ L ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯑꯁꯨꯝ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯂꯣꯏꯅ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯅꯝꯕꯅꯗꯤ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯁꯇ꯭ꯌꯚꯥꯃꯥꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯏꯛꯕꯥꯜꯅ ꯕꯤꯖꯦ ꯑꯃꯁꯨꯡ ꯅꯦꯍꯥ ꯁꯥꯔꯗꯨꯅ ꯔꯤꯁꯤꯗ ꯃꯦꯁꯦꯖ ꯊꯥꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯌꯥꯜꯂꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯛꯕꯥꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯏꯛꯕꯥꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯗꯤꯕ꯭ꯌꯥꯗ ꯐꯣꯟ ꯇꯧꯏ ꯑꯗꯨꯕꯨ ꯗꯤꯕ꯭ꯌꯥ ꯐꯣꯟ ꯄꯥꯏꯈꯠꯈꯤꯗꯦ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯇꯤꯚꯤ ꯊꯥꯗꯨꯅ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯔꯤꯁꯤꯁꯨ ꯕꯦꯜꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯐꯣꯡꯕꯗꯒꯤ ꯏꯛꯕꯥꯜꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯁꯤ ꯀꯦꯁ ꯑꯁꯤ SCP ꯁꯇ꯭ꯌꯚꯥꯃꯥꯅ ꯄꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯀꯤ ꯃꯤ ꯀꯌꯥꯃꯔꯨꯝꯅ ꯁꯇ꯭ꯌꯚꯥꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯇ꯭ꯌꯚꯥꯃꯥꯅ ꯅꯦꯚꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯇ꯭ꯌꯚꯥꯃꯥꯅ ꯅꯦꯚꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯑꯁꯤ ꯏꯛꯕꯥꯜꯒꯤ ꯊꯃꯣꯏꯗ ꯇꯥꯅ ꯊꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯃꯍꯥꯛꯅ ꯗꯤꯕ꯭ꯌꯥꯗ ꯐꯣꯟ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯇ꯭ꯌꯚꯥꯃꯥꯒꯤ ꯐꯣꯟꯗ ꯏꯛꯕꯥꯜꯅ ꯐꯣꯟ ꯇꯧꯔꯛꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯍꯦꯃꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯏꯛꯕꯥꯜꯕꯨ ꯌꯦꯡꯉꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯖꯤꯟꯕ ꯃꯇꯝꯗꯗꯤ ꯏꯛꯕꯥꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯏꯛꯕꯥꯜꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯤꯗꯥꯛ ꯈꯔ ꯄꯨꯔꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯏꯛꯕꯥꯜ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯁꯇ꯭ꯌꯚꯥꯃꯥꯁꯨ ꯗꯤꯕ꯭ꯌꯥꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯇ꯭ꯌꯚꯥꯃꯥꯗ ꯑꯃꯔꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯃꯁꯨꯡ ꯑꯃꯔꯅ ꯍꯥꯏꯔꯛꯏ ꯁꯇ꯭ꯌ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯍꯥꯏꯕꯗꯤ ꯃꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯍꯥꯟꯅ ꯊꯤꯖꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯗꯨ ꯍꯥꯟꯅ ꯈꯟꯈꯣ ꯅꯪꯅ ꯊꯧꯅꯥ ꯐꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯋꯥꯈꯜ ꯈꯔ ꯈꯟꯊꯔꯒ ꯊꯕꯛ ꯑꯗꯨ ꯋꯥꯈꯜ ꯏꯪꯅ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯊꯃꯣꯏꯗꯒꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯔꯒ ꯇꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯃꯨꯟꯅ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯛꯕꯥꯜꯁꯨ ꯑꯣꯛꯇꯣ ꯇꯣꯡꯂꯒ ꯗꯤꯕ꯭ꯌꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯗꯤꯕ꯭ꯌꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯆꯦꯒꯤ ꯌꯨꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯦꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯇꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯝꯕꯔ 4 ꯌꯥꯎꯕ ꯄꯦꯀꯦꯠ ꯑꯃ ꯊꯦꯡꯅꯈꯤ ꯅꯝꯕꯔ 4 ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯌꯦꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯌꯦꯗꯨ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯗ꯭ꯔꯒ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯤꯡꯕ ꯉꯝꯗꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯗ꯭ꯔꯒ ꯑꯗꯨꯒꯤ ꯁꯦꯝꯄꯜ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯐꯝ ꯀꯌꯥꯃꯔꯨꯝꯗ ꯌꯦꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯊꯤꯔꯛꯄꯗꯒꯤꯗꯤ ꯗ꯭ꯔꯒ ꯌꯣꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩ ꯃꯁꯤꯁꯦ ꯌꯣꯟꯗꯣꯔꯤꯕ꯭ꯔꯥ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯂꯩꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯗꯒꯤ ꯂꯩꯕ ꯌꯥꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯍꯧꯖꯤꯛꯇꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯊꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯔꯥꯁꯇ꯭ꯔ ꯒꯣꯋꯥꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯅꯥꯇꯀꯥꯒꯤ ꯕꯣꯔꯗꯔꯗ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯌꯦꯗꯨꯕꯨ ꯑꯁꯨꯝ ꯊꯤꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝ ꯌꯦꯗꯨꯕꯨ ꯊꯤꯔꯛꯄꯗꯒꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯌꯦꯗꯨ ꯊꯦꯡꯅꯈꯤ ꯃꯍꯥꯛꯁꯨ ꯌꯦꯗꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯌꯦꯗꯨꯕꯨ ꯃꯀꯣꯛ ꯑꯗꯨ ꯊꯣꯝꯇꯠꯂꯗꯨꯅ ꯍꯥꯠꯄ ꯄꯥꯝꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯦꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯂꯥꯛꯈꯤ ꯌꯦꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯕꯨꯛ ꯀꯪꯂꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯁꯤꯟꯕ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯏ ꯄ꯭ꯔꯖꯦꯟꯗ ꯗꯤꯕ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯏꯛꯕꯥꯜꯁꯨ ꯂꯥꯛꯏ ꯗꯤꯕ꯭ꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯣꯐꯤ ꯀꯞ ꯑꯅꯤ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯗꯤꯕ꯭ꯌꯥꯅ ꯏꯛꯕꯥꯜꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯣꯛꯇꯔꯅ ꯅꯪꯕꯨ ꯗꯤꯁꯆꯥꯔꯖ ꯄꯤꯔꯛꯂꯕ꯭ꯔꯥ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯏꯛꯕꯥꯜꯅ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯅꯪ ꯑꯁꯤ ꯑꯩ ꯅꯥꯛꯇ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩ ꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯏꯛꯕꯥꯜꯒꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯏ ꯇꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯁꯥꯗꯒꯤ ꯏ ꯇꯥꯔꯛꯂꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯗꯤꯕ꯭ꯌꯥꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯅ ꯐꯝꯍꯟꯈꯤ ꯑꯃꯁꯨꯡ ꯐꯥꯁꯁꯦ ꯂꯧꯊꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤ ꯏꯛꯕꯥꯜꯅ ꯃꯐꯝ ꯑꯗꯨꯗ ꯗꯤꯕ꯭ꯌꯥꯅ ꯀꯣꯐꯤ ꯑꯅꯤ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯔꯤꯁꯤꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯗꯨꯅ ꯔꯤꯁꯤꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯅꯪꯅ ꯍꯥꯠꯀꯗꯕ ꯏꯛꯕꯥꯜ ꯑꯗꯨꯗꯤ
ꯃꯈꯥꯗ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯅ ꯃꯊꯛꯇ ꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯃꯦꯁꯦꯖ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯔꯤꯁꯤꯁꯨ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯗꯤꯕ꯭ꯌꯥ ꯀꯧꯗꯨꯅ ꯀꯨꯝꯊꯔꯛꯏ ꯕꯤꯖꯦ ꯑꯗꯨ ꯑꯩꯉꯣꯟꯗ ꯀꯣꯟꯇꯦꯛ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯏꯛꯕꯥꯜ ꯎꯕ ꯃꯇꯝꯗ ꯔꯤꯁꯤꯁꯨ ꯈꯕꯨꯛ ꯆꯥꯔꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯁꯤ ꯑꯩ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯛꯕꯥꯜ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯤꯁꯤꯅ ꯗꯤꯕ꯭ꯌꯥꯗ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯏꯛꯕꯥꯜ ꯃꯈꯥꯗ ꯂꯩꯔꯤ ꯅꯪ ꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯛꯕꯥꯜꯅ ꯔꯤꯁꯤꯗ ꯀꯅꯥꯅꯅꯣ ꯕꯤꯖꯦꯅꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯤꯁꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥ ꯉꯥꯛꯇꯪ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯏꯛꯕꯥꯜꯅ ꯕꯤꯖꯦꯒꯤ ꯃꯔꯝꯗ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯃꯗꯨꯒꯤ ꯔꯤꯁꯤꯁꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯛꯕꯥꯜꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯏꯛꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯦꯗꯨꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯌꯦꯗꯨꯒꯤ ꯃꯁꯥꯗ ꯀꯥꯞꯈꯤꯕ ꯍꯤꯗꯥꯛꯇꯨ ꯏꯛꯕꯥꯜꯅ ꯔꯤꯁꯤꯗ ꯑꯃꯨꯛ ꯀꯥꯞꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯦꯗꯨꯁꯨ ꯋꯥꯟꯊꯗꯨꯅ ꯂꯩꯈꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯔꯤꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯏꯛꯕꯥꯜꯅ ꯃꯁꯤꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤ ꯏꯛꯕꯥꯜꯅ ꯍꯥꯏꯔꯛꯏ ꯏꯛꯕꯥꯜ ꯇꯦꯔꯣꯔꯤꯁ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯊꯥꯖꯕꯗ ꯌꯥꯝꯅ ꯂꯥꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯔꯤꯚꯦꯟꯁ ꯑꯗꯨꯕꯨ ꯇꯦꯔꯣꯔꯤꯁꯀ ꯃꯔꯤ ꯂꯩꯅꯍꯟꯕ ꯁꯥꯔꯗꯨꯅ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯏꯛꯕꯥꯜꯅ ꯍꯤꯗꯥꯛ ꯑꯃꯨꯛ ꯄꯨꯊꯣꯛꯑꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯆꯤꯡꯈꯤ ꯃꯉꯣꯟꯗ ꯀꯥꯞꯂꯤꯕꯁꯤ ꯁꯦꯗꯦꯇꯤꯞꯅꯤ 1 ml ꯄꯤꯈꯤꯕꯅꯤ ꯀꯤꯒꯅꯨ ꯑꯋꯥꯠꯄꯁꯤꯡ ꯑꯁꯤꯁꯨ ꯀꯥꯞꯁꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯗꯤꯕ꯭ꯌꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯏꯛꯕꯥꯜ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯒꯦꯝ ꯀꯌꯥꯃꯔꯨꯝ ꯁꯥꯟꯅꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯔꯨꯔꯤꯕꯁꯤꯅ ꯀꯔꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯤꯕ꯭ꯌꯥꯅ ꯑꯩꯗꯤ ꯅꯉꯣꯟꯗ ꯅꯨꯡꯁꯤꯅꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯈꯟꯈꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅꯗꯤ ꯈꯟꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯏꯛꯕꯥꯜꯅ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯁꯨ ꯅꯪꯕꯨ ꯃꯔꯨꯞꯀꯨꯝꯅ ꯈꯜꯂꯤ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯁꯤꯗꯤ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯅꯕꯅꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯏꯖꯠ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯔꯤꯁꯦꯟ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯍꯁꯤꯅꯥꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯋꯥꯔꯤ ꯂꯤꯕꯤꯕꯒꯤ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯗꯨꯗ ꯃꯆꯦ ꯑꯗꯨꯅ ꯃꯄꯥꯅꯨꯄꯥꯗꯨꯕꯨ ꯋꯥꯔꯤ ꯂꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯤꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯄꯥꯅꯨꯄꯥꯗꯨꯗ ꯁꯤꯕꯤꯈꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯁꯤꯟ ꯑꯁꯤ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯔꯝꯗꯤ ꯗꯤꯕ꯭ꯌꯥ ꯑꯃꯁꯨꯡ ꯍꯁꯤꯅꯥꯒ ꯏꯛꯕꯥꯜꯒ ꯃꯈꯣꯏ ꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯅꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯔꯤꯁꯤ ꯂꯥꯛꯇꯨꯅ ꯑꯌꯦꯠꯄ ꯄꯤꯕꯒꯤꯗꯃꯛꯇ ꯏꯛꯕꯥꯜꯅ ꯁꯥꯎꯅꯤꯡꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯏꯛꯕꯥꯜꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤꯁꯛ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯐꯪꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯥꯟꯅꯗꯦ ꯃꯗꯨꯗ ꯗꯤꯕ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯐꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯃꯗꯨ ꯐꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯏꯛꯕꯥꯜꯁꯨ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯉꯛꯏ ꯍꯥꯏꯕꯗꯤ ꯏꯛꯕꯥꯜ ꯑꯃꯁꯨꯡ ꯗꯤꯕ꯭ꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕ ꯃꯇꯝꯗ ꯔꯤꯁꯤꯅ ꯃꯔꯛꯇ ꯊꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯑꯗꯨ ꯔꯤꯁꯤꯅ ꯏꯛꯕꯥꯜꯕꯨ ꯗꯤꯕ꯭ꯌꯥꯗꯒꯤ ꯈꯥꯏꯗꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯃꯥꯡꯊꯛꯇꯁꯨ ꯃꯆꯦꯒ ꯃꯄꯥꯒꯤ ꯈꯟꯅꯕ ꯃꯇꯝꯗ ꯌꯦꯗꯨꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯇꯨꯅ ꯃꯆꯦꯗꯒꯤ ꯈꯥꯏꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯏꯆꯦꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯑꯃ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯇꯨꯅ ꯑꯩꯒꯤ ꯏꯆꯦꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝꯅ ꯅꯉꯣꯟꯗꯁꯨ ꯊꯣꯛꯍꯟꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩ ꯌꯥꯔꯣꯏ ꯅꯦꯚꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯇ꯭ꯌꯚꯥꯃꯥꯗ ꯂꯥꯛꯏ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯇ꯭ꯌꯚꯥꯃꯥꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩ ꯑꯗꯨꯒ ꯗꯤꯕ꯭ꯌꯥꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯏꯛꯕꯥꯜꯅ ꯅꯦꯛꯈꯥꯏꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯃꯥꯡꯊꯛꯀꯤ ꯍꯁꯤꯅꯥꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ ꯁꯇ꯭ꯌꯚꯥꯃꯥꯁꯨ ꯗꯤꯕ꯭ꯌꯥꯒꯤ ꯃꯔꯝꯗ ꯒꯥꯔꯤꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯧꯗꯨꯅ ꯂꯩ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯏꯛꯕꯥꯜꯅ ꯍꯤꯗꯥꯛ ꯑꯗꯨ ꯔꯤꯁꯤꯗ ꯀꯥꯞꯁꯤꯟꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯇ꯭ꯌꯚꯥꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯈꯤꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯁꯤꯅ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯃꯅꯤꯡꯗ ꯌꯦꯞꯂꯗꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯗꯨꯅ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯏꯛꯕꯥꯜꯗ ꯁꯣꯇꯨ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯁꯣꯇꯨ ꯍꯥꯏꯕ ꯃꯤꯡꯒꯧ ꯑꯗꯨ ꯇꯥꯕꯗꯒꯤ ꯏꯛꯕꯥꯜ ꯂꯦꯞꯈꯤ ꯃꯗꯨꯒꯤ ꯃꯤꯡ ꯑꯗꯨ ꯀꯧꯔꯛꯀꯅꯨ ꯃꯗꯨꯒꯤ ꯃꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯦꯅ ꯈꯛꯇ ꯀꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯇ꯭ꯌꯚꯥꯃꯥꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯕꯤꯖꯦ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯤꯍꯥ ꯀꯧ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯁꯇ꯭ꯌꯚꯥꯃꯥꯅ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯏꯛꯕꯥꯜꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯏꯛꯕꯥꯜꯅ ꯒꯦꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯅ ꯃꯁꯛ ꯂꯣꯜꯂꯗꯨꯅ ꯅꯤꯍꯥ ꯑꯃꯁꯨꯡ ꯕꯤꯖꯦ ꯁꯥꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯗꯨꯒꯤ ꯁꯇ꯭ꯌꯚꯥꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯛꯇꯔꯒ ꯊꯦꯡꯅꯔꯨꯕ ꯃꯇꯝ ꯑꯗꯨꯗꯒꯤꯗꯤ ꯅꯪꯅ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯕ ꯌꯥꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯈꯤꯕ ꯅꯠꯇ꯭ꯔꯥ ꯏꯛꯕꯥꯜ ꯇꯦꯔꯣꯔꯤꯁ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯗ꯭ꯔꯥ ꯃꯗꯨꯒꯤ ꯅꯪꯅ ꯔꯤꯌꯥꯖꯕꯨ ꯄꯨꯁꯤꯟꯗꯨꯅ ꯂꯥꯛꯏ ꯑꯗꯨꯁꯨ ATSꯒꯤ ꯑꯣꯐꯤꯁꯥꯔ ꯕꯤꯖꯦ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯃꯥꯡꯊꯛꯇ ꯔꯤꯌꯥꯖꯅ ꯅꯪꯒꯤ ꯅꯆꯦ ꯑꯁꯤꯕꯨ ꯏꯁꯇꯥꯟꯕꯨꯜꯗ ꯄꯨꯔꯗꯨꯅ ꯌꯣꯟꯊꯣꯛꯄ ꯄꯥꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯔꯤꯌꯥꯖꯕꯨ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯕꯤꯖꯦ ꯑꯣꯏꯅ ꯑꯣꯜꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯅꯁꯥꯃꯛꯄꯨ ꯔꯤꯁꯤꯅ ꯀꯤꯗꯅꯦꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯈꯤ ꯑꯗꯨꯒ ꯅꯪꯅ ꯁꯤꯜꯂꯨꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯗꯤ ꯅꯪꯅ ꯈꯟꯖꯔꯨꯕ ꯑꯗꯨꯒꯤ ꯇꯥꯌꯣꯟꯅꯅ ꯊꯣꯛꯈꯤ ꯅꯪ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ
ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯨꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯁꯇ꯭ꯌꯚꯥꯃꯥꯅ ꯍꯥꯏꯔꯦ ꯑꯩꯅ ꯅꯪꯒꯤ ꯅꯆꯦꯒꯤ ꯂꯤꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯂꯤꯛ ꯑꯁꯤ ꯌꯦꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯤꯛ ꯑꯁꯤ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯁꯤ ꯍꯪꯉꯛꯄ ꯃꯇꯝꯗ ꯌꯦꯗꯨꯒ ꯅꯪꯒ ꯁꯣꯏꯗꯅ ꯎꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯕ ꯉꯝꯃꯤ ꯌꯦꯗꯨꯕꯨ ꯑꯩꯈꯣꯏꯅ ꯋꯥꯅ ꯊꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯌꯦꯗꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯅꯪꯅ ꯅꯪꯒꯤ ꯅꯆꯦꯗꯨꯕꯨ ꯅꯪꯅ ꯂꯧꯅꯝ ꯇꯧꯈꯤ ꯍꯥꯏꯕꯗꯤ ꯅꯆꯦꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯏ ꯅꯪꯅ ꯅꯆꯦꯅ ꯌꯥꯔꯝꯗꯕ ꯃꯌꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯃꯌꯥꯕꯨꯁꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤꯗꯃꯛꯇ ꯅꯦꯍꯥ ꯑꯣꯜꯍꯟꯈꯤ ꯅꯪꯅ ꯅꯦꯍꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯑꯁꯤꯁꯨ ꯇꯤꯟꯗꯔꯗ ꯊꯦꯡꯅꯕꯗꯒꯤ ꯅꯦꯍꯥ ꯎꯅꯕ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤ ꯅꯪꯅ ꯃꯌꯥꯒ ꯎꯅꯕ ꯃꯇꯝꯗ ꯅꯪꯒꯤ ꯊꯕꯛꯇ ꯍꯛꯂꯤꯕ ꯇꯦꯇꯨ ꯑꯗꯨ ꯍꯛꯑꯝꯕ ꯅꯨꯄꯥ ꯑꯗꯨ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯌꯦꯗꯨꯗꯨꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯆꯠꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯅ ꯏꯛꯕꯥꯜ ꯍꯥꯏꯈꯤ ꯃꯗꯨꯗꯒꯤ ꯏꯛꯕꯥꯜꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯇ꯭ꯌꯚꯥꯃꯥꯅ ꯍꯥꯏꯔꯦ ꯌꯦꯗꯨ ꯊꯤꯕꯒꯤ ꯈꯣꯡꯖꯦꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯇꯝ ꯆꯥꯗ꯭ꯔꯤꯉꯩꯗ ꯌꯦꯗꯨ ꯊꯤꯕ ꯐꯪꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯏꯛꯕꯥꯜꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯊꯤꯕ ꯌꯦꯗꯨ ꯑꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯊꯤꯗꯨꯅ ꯂꯩꯔꯕꯅꯤ इकबाल ने येदुदा हिदाक काप्सलुबदगी येदु अदु यामना कन्ना नाखि महाकि नुपीना डॉक्टर कौबा मतमदा येदुगी मनाक्ता लाखिबसि इकबालना डॉक्टर सादुना लाखि येदु वा ngamba ngamkide मफम अदुदा इकबाल लापा मतमदसु महाक मंगा खाइदुना ममितगी मपीदे ताजखि अदुबो इकबालना मंगोदा मखल क्यागी हिदाक क्यामरु काप्सनखि अदुगा महाकि नुपीदा खरा लेगा फरगनि हाइदुना अदुमक थाजहनखिबनि असुम लायंग वसारिबनि हाइदुना महाना येदुबो अमदगी अमदा पुदुना अदुमक चली अमसुंग महाकी हक्चांग असी सोक्चनबा हेंजलपदगी येदुगी मंगत सिरिबा हसीनागी लिग अदु महाना पुदुना लाखि मदिगि बानारे मसी वारिसे अइना होखिबनि अदुगा अइना लोसंगनि मदुदा सत्यभामा हरे करिगुंबा नंगना मसी वारिसे होरखिबा तारगदि रिसि मफम मसी लाक्लिबसे लामोय मसीनि ख्वालिगि सोरिबसे मखोइबो पाराता बिबदि हेंतोक्तुना अइना मखोइबो हातोंगदमनि हाइदुना हरे मदिगि सत्यभामा हरे नंगना तोरिबसे कइनो नंगना तोरिबसे नसीना करिगुंबा उतारगदि नसीदु नुंगाइगद्रा नचीना नंगु मसुगुम डॉक्टर से ओहनबा पामखिब्रा हाइदुना हरे मदु उनबैदमता अइगि सेदुरि लेत्रे हाइदुना इकबाल हरे मदिगि इकबाल हरे मसिगि ऋषि हाइदुबा नुपासिना दिव्यादसु मसुगुमना तौदुरिबनि मसिगि नुपासिसु येदुगा चमाने हाइदुना हरे असम तौदुना महाना ऋषिदा हिदा कापके तौबु मतमदा नोंमै सतोलदुना महाना इकबालबु नमदुना लेखि अतै मीमता हिंचाबोइदे नंग खक्तनि हौजि हिंचाबोइरिबसे हाइदुना सत्यभामाना हरकपदगी इकबाल दु ममाइ नोखतुना सत्यभामानि येंखि नंगना हसीनागी ममिता येदुबु किजबनि नंगना उबा फंखिबसि अइनदि महाकी अवाबा उबा फंखि महाकी अवाबा हाइतारगदि महाकी मबु मनुंगदा लैरिबा महाकी मचादुनि हाइबदुना हरे होय चुमि महाक सिकिबा मतमदा महाकी मबुकता अंगांग अमा यावि महा प्रेग्नेंट ओय महाना अंगादुबु कंजबा ngamखिदि अइना हारिबसे चुम्बनि नंगी अमता ngairaba nachedo मबुक कंगगनि महाना सिखिबसि मदुगि हिंचाबदुना महागसि ममा ओइदरबनि हाबसि खंखंना महाबु हातोखिबनि हाइबा वहाइसि ताबदगी सोमलगनदि इकबालदि ngakpana kham thengkhre amasung mahak mathanda porok chakpa haibadu oijaki wafam adu divyasु taba matamda yamna ngakpa haibadu oikhi madurigi इकबाल ममा थकी मतमदा मचेना महाकि दमकता होनखिबा माउना स्कूल चलमदाय मतमदा ममा अमगुमना मापु स्कूल थिनबिबा असिगुम्बा कया संगसी माकि ममिता असुम उबा फंगे मदगी सत्यभामा रे मिसी अमना कनागुम्बा मिसक अमदा लमन खुंबगी वखलोन पोहले अदुगा कनागुम्बा अमना निंगमदबगी मचा पुदुना चलले मखोय अनिमगना मदुगी मिहार पदुबो हाइबदि हिंचाबदुबो थीबा हौरे अदुगा अमम जंगल अमदा खोंग थांजिनखि मखोय अनिगी मरक्ता अमदि अमम्बदुगा लांथेंगनरदुना अंगानबा रोमदा लाई अदुगा अमना हिंचाबदुबु थीनबगीदमक्ता मसा मथंदा हिंचाबा ओरकपा हाइबदो ओइखि अदुगा मसा मक्सु अमम्बा हाइबदो अदुमक ओइखरे मदगी सत्यभामाना नोंगै पुथोदना मंगोना नमलदुन हरे करिगुम्बा ngasi हसीना लेरम तरगदि अइना तौरिबा थबसे महाक तौगनि हाइदुन हरे मतौ असमना इकबालना महाकी मचेदुना नोंगै पाइदुना इकबालना नमदुना लेबगी सकफम अदो सत्यभामादा उखि तंजादुना पुलिस क्यामरम थुमजलक्तुना इकबालबु मफम अदुरि फादुना पोखि अमसुंग रिसीबुना हॉस्पिटलाइज तौनबैदमता पुदुना चतखि इकबालना थोलकपा मतमदा सत्यभामाना मचेगी लेगदो इकबाल सिनगे तौबा मतमदा मसिगी लेगसिदि महाकी मपु असेंगबदा लेरि हाइदुना इकबालना हरे मदगिरि थॉमसनासु सत्यभामादगी नोंमैदु पियु हाइदुना हरे सत्यभामासु नोंमैदु पिखि मदगिरि थॉमसना नोंमैदुगी वेक येंगबा मतमदा नोंमै सिगी मैगजीन यावमद्रे हाइदुना हरे हाइबदि ngसाइदगी महांगना चंगलक्रिबा दुदि नोंमै मरु यावदबिदा चंगपो ओइदुना लेरमि मतौदु उबु मतमदा इकबालसु यामना ngai मदगिरि मफम अदुदा मखोय कांस्टेबल हेमादु चंगतुना मैदाम असी हसीना सिखिबदगी महांग नोंमै अमुहना कापखिद्रबनि हाइदुना नोंमैगी मैगजीन अदु महांगना थॉमस सिनखि मतौ असुमना सत्यभामाना मफम अदुदा लाखिबदु इकबालबु हाटकनि हाइबगी लाखपा नति मोपा नुपा अमगुमना महापु कनबा लाखिबनि हाइबसि
ꯃꯥꯅ ꯈꯪꯖꯕ ꯉꯝꯖꯈꯤ ꯃꯗꯨꯒꯤ ꯋꯥꯔꯤꯁꯦ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯂꯩ ꯑꯔꯣꯏꯕ ꯇꯥꯡꯀꯛꯇ ꯑꯃꯔꯅ ꯃꯤ ꯀꯌꯥꯃꯔꯨꯝꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨ ꯂꯤꯗꯨꯅ ꯂꯩ ꯃꯥꯅ ꯍꯥꯏꯔꯦ ꯁꯇ꯭ꯌꯚꯥꯃꯥꯅ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯍꯤꯡꯆꯥꯕ ꯀꯌꯥꯕꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯕꯤꯗ ꯃꯍꯥꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯈꯨꯕꯥꯛ ꯂꯣꯏꯅ ꯈꯨꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤ ꯀꯌꯥꯃꯔꯨꯝꯅ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯔꯗ ꯍꯥꯏꯔꯦ ꯃꯦꯗꯥꯝꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕ ꯃꯇꯝꯗ ꯊꯝꯃꯣꯏ ꯑꯁꯦ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤꯗꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯦ ꯆꯨꯝꯃꯤ ꯁꯇ꯭ꯌꯚꯥꯃꯥꯕꯨ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅ ꯅꯠꯇꯅ ꯀꯅꯥꯅꯕꯨ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤꯗꯤ ꯑꯃꯔꯅ ꯁꯇ꯭ꯌꯚꯥꯃꯥꯗ ꯐꯣꯟ ꯇꯧꯔꯦ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯤꯅꯤꯠ 2ꯗ ꯌꯧꯔꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯃꯨꯛꯁꯨ ꯃꯤꯅꯤꯠ 2 ꯍꯥꯏꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯔꯅ ꯍꯥꯏꯔꯦ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯠꯇ ꯃꯈꯣꯏꯒꯤ ꯖꯣꯁꯦꯐ ꯁꯔꯅ ꯀꯦꯁ ꯑꯃ ꯃꯉꯣꯟꯗ ꯁꯤꯟꯅꯔꯦ ꯀꯦꯁ ꯑꯗꯨ ꯄꯥꯏꯗꯣꯔꯤꯕ꯭ꯔꯥ ꯄꯥꯏꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯇ꯭ꯌꯚꯥꯃꯥꯁꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯨꯚꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯤꯕ ꯑꯗꯨꯁꯨ ꯕꯦꯕꯤ ꯁꯥꯋꯔꯒꯤꯗꯃꯛꯇ ꯀꯧꯈꯤꯕꯅꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯇ ꯀꯦꯁ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯔꯣꯏꯗꯕ꯭ꯔꯥ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯨꯚꯤꯁꯤ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯤ ꯀꯥꯎꯕꯤꯒꯅꯨ ꯊꯥꯒꯠꯆꯔꯤ